Hi everyone မင်္ဂလာပါꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦꯕꯀꯣ ꯁꯤꯗ ꯁꯔꯦꯡ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯒꯇ ꯂꯥꯂꯥ ꯆꯠꯅ ꯁꯔꯦꯡ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯁꯔꯦꯡꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯁꯤꯒ ꯆꯤꯛꯅꯕ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯄꯥꯟ 이러면 ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯕ ꯍꯧꯔꯦ ꯃꯌꯥꯝ ꯈꯨꯍꯥꯎꯗꯤ ꯁꯔꯦꯡ ꯊꯣꯡꯕꯁꯤ ꯑꯃꯨꯛ ꯆꯥꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯣꯠꯅꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯇꯤꯜꯍꯧꯁꯤꯅ ꯀꯣꯠꯂ ꯆꯥꯔꯦ ꯃꯌꯥꯝ ꯁꯤꯁꯨ ꯃꯍꯥꯎ ꯑꯃ
ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯝꯕꯁꯨ ꯍꯥꯎꯔꯦ ꯁꯔꯦꯡ ꯊꯣꯡꯕꯁꯨ ꯍꯥꯎꯔꯦ ꯑꯅꯤꯃꯛ ꯍꯥꯎꯋꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯥꯏ ꯕꯥꯏ